ꯏꯁꯩ ꯍꯥꯞꯆꯤꯟꯕꯤꯔꯒꯦꯁꯦ ꯖꯥꯗꯨ ꯃꯥꯟꯕꯤ ꯑꯃ ꯇꯣꯡꯒꯦ ꯍꯧꯖꯤꯛ operation ꯀꯀꯥꯗ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯔꯦ ꯇꯨ ꯑꯁ ꯅꯪ ꯁꯤꯡꯖꯨ ꯆꯥꯒꯗ꯭ꯔꯥ maya mangam yaudam to Subscribe. ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯆꯠꯇꯣꯏꯅꯦꯕ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯉꯣꯕ ꯁꯦꯡꯉꯣꯕ ꯍꯦꯜꯂꯣ ꯍꯥꯏꯖꯜꯂꯣ Hiya. Alright. ꯇꯧꯁꯜꯂꯣ ꯃꯥ ꯇꯧꯁꯜꯂꯣ Today, go. ꯗꯗꯥ ꯇꯧꯏ ꯇꯣ ꯅꯪꯁꯨ ꯇꯧ ꯂꯞ ꯇꯧꯁꯜꯂꯣ ꯁ꯭ꯋꯥꯏ ꯇꯧꯁꯜꯂꯣ ꯑꯁ ꯁꯛꯇꯝꯁꯦ ꯌꯦꯡꯉꯣ ꯕꯦꯕꯤꯒꯤ ꯁꯛꯇꯝꯁꯦ ꯕꯦꯕꯤꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗꯅ ꯃꯈꯨꯠꯁꯦ ꯃꯩꯅ ꯈꯥꯡ ꯑꯁꯥꯕꯗ ꯄꯥꯏꯔꯨꯕꯒꯤ ꯁꯣꯝꯗꯅ ꯐꯔꯪ ꯐꯔꯪ ꯀꯜꯂꯦꯗ ꯍꯣꯔꯦꯟ ꯏꯁꯩ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯦ ꯅꯪ ꯍꯧꯖꯤꯛ ꯕꯣꯔꯥ ꯀꯥꯡꯍꯧ ꯕꯣꯔꯥ ꯂꯩꯕ ꯆꯠꯂꯤ ꯁꯦꯡꯉꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯍꯦꯔꯣ ꯑꯃ ꯇꯣꯡꯉꯦ ꯃꯃꯥꯡꯗ ꯖꯥꯗꯨ ꯃꯥꯟꯕꯤ ꯑꯃ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯜꯒꯤꯌꯥꯒꯤ ꯖꯥꯗꯨꯗꯨꯅꯤ ꯂꯞ ꯇꯧꯁꯜꯂꯣ ꯂꯞ ꯇꯧꯁꯜꯂꯣ ꯂꯞ ꯇꯧꯁꯜꯂꯣ ꯂꯞꯂꯣꯗ ꯑꯁ ꯕꯣꯔꯥ ꯃꯄꯨ ꯂꯩꯔꯝꯗꯦ ꯕꯦꯕꯦ ꯀꯩꯀꯩ ꯂꯩꯒꯦ ꯀꯩꯀꯩ ꯂꯩꯒꯦ ꯕꯣꯔꯥ ꯈꯛꯇꯔꯣ ꯁꯤꯡꯖꯨ ꯄꯤꯔꯛꯑꯣ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯕꯣꯔꯥꯒ ꯊꯥꯡꯀꯠꯂ ꯇꯧꯕꯤꯔꯣ ꯄꯩꯁꯥꯁꯦ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯗꯗꯥ ꯄꯤꯔꯣꯁꯦ ꯑꯗꯨ ꯂꯥꯛ ꯄꯩꯁꯥ ꯄꯤ ꯂꯥꯛ ꯄꯩꯁꯥ ꯄꯤ ꯑꯃ ꯁꯤ ꯀꯀꯥꯏꯔꯥ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯌꯥꯝꯗꯤ ꯀꯀꯥꯗ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯔꯦ ꯇꯨ ꯑꯁ ꯑꯣ ꯑꯗꯨꯗ ꯆꯨꯞꯄꯗꯤ ꯀꯗꯥꯏꯕ ꯑꯁꯤ ꯃꯣꯠꯂꯤꯁꯦ ꯌꯦꯡꯉꯣ ꯀꯀꯥꯗ ꯄꯤꯔꯛꯑꯣ ꯄꯩꯁꯥ ꯑꯦ ꯂꯧꯔꯣ ꯂꯧꯔꯣ ꯂꯨꯄꯥ ꯆꯥꯝꯃ ꯁꯨꯔꯝꯅꯤ ꯂꯩꯔꯦ ꯍꯜꯂꯛꯑꯦ ꯍꯥꯏꯌꯣ ꯍꯜꯂꯛꯑꯦ ꯍꯥꯏꯌꯣ ꯅꯪ ꯁꯤꯡꯖꯨ ꯆꯥꯒꯗ꯭ꯔꯥ ꯑꯗꯨ ꯃꯤ ꯂꯩꯗꯣꯏꯅꯦ ꯀꯗꯥꯏ ꯄꯩꯁꯥ ꯀꯗꯥꯏ ꯃꯤ ꯀꯥꯏꯗ ꯂꯩꯗꯣꯏꯕ ꯑꯥꯗ ꯃꯤ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯡꯖꯨ ꯆꯥꯗꯣꯏꯔꯥ ꯅꯪ ꯁꯤꯡꯖꯨ ꯆꯥꯒꯗ꯭ꯔꯥ ꯍꯥꯎꯅꯤꯌꯦ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯆꯥꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯜꯂꯛꯑꯒꯦ ꯀꯣ ꯕꯥꯏ ꯇꯧꯕ꯭ꯔꯣ ꯃꯤ ꯂꯧꯕ ꯆꯪꯈ꯭ꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯚ꯭ꯌꯨꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯦ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯆꯥ ꯊꯛꯅꯕ ꯕꯣꯔꯥ ꯁꯤꯡꯖꯨ ꯈꯔꯒ ꯂꯩꯔꯨꯕꯅꯤ ꯑꯃꯨꯛꯀ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯩꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯀ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯄꯩꯁꯥ ꯌꯥꯎꯔꯛꯇꯦꯃꯦ ꯐꯖꯩ ꯀꯩ ꯃꯤꯊꯥꯏꯅꯣ ꯃꯤꯊꯥꯏ ꯂꯩꯌꯣ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯦꯅꯦ ꯀꯗꯥꯏ ꯀꯔꯝꯕ ꯁꯤꯖꯥ ꯌꯥꯗꯤꯌꯦ ꯅꯪ ꯂꯣꯏ ꯆꯥꯅꯤꯌꯦ ꯑꯗꯨ ꯇꯣꯡꯉꯣ ꯂꯥꯎ ꯁꯤ ꯉꯥꯡꯇꯩꯁꯨ ꯃꯤꯊꯥꯏ ꯀꯗꯥꯏ ꯃꯤꯊꯥꯏ ꯎꯠꯂꯣ ꯃꯤ ꯂꯩꯌꯣꯅ ꯊꯥꯖꯔꯒ ꯃꯤꯊꯥꯏ ꯂꯩꯌꯣꯅ ꯑꯃꯨꯛ ꯑꯩ ꯅꯝꯗꯅ ꯆꯤꯡꯗꯅ ꯃꯤꯊꯥꯏ ꯑꯃꯨꯛ ꯂꯩꯍꯜꯂꯦ ꯑꯃꯨꯛ ꯍꯥꯎꯅꯤ ꯍꯥꯏꯌꯣ ꯅꯪ ꯁꯤꯡꯖꯨ ꯆꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯌꯧꯔꯦ ꯆꯥꯔꯅꯤ ꯀꯣ ꯑꯃ ꯇꯦꯁ ꯇꯧꯒꯦ ꯇꯣ ꯆꯉꯥꯡꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯃꯒ ꯆꯞ ꯆꯥꯕ ꯋꯦꯗꯔꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯥꯎꯕ꯭ꯔꯥ ꯁꯤ ꯇꯦꯡꯊꯣꯛꯑ ꯃꯇꯨꯡꯗ ꯃꯨꯜꯂꯛꯑꯒꯦ ꯆꯥꯟꯅꯔꯦ ꯁꯛꯁꯦ ꯑꯁ ꯍꯥꯎꯋꯦ ꯇꯤꯜꯍꯧ ꯆꯥꯔꯦ ꯍꯟꯗꯛꯇꯤ ꯐꯖꯔꯦ ꯍꯧꯖꯤꯛ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯉꯥ ꯁꯦꯝꯒꯦ ꯇꯧꯔꯤ ꯉꯥꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯩ ꯃꯅꯥꯎꯄꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦꯕ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯉꯥ ꯑꯣꯏꯅ ꯆꯥꯁꯦꯅ ꯉꯥ ꯂꯩꯔ ꯄꯤꯔꯝꯃꯦ ꯉꯥꯁꯦ
ꯍꯧꯖꯤꯛ ꯁꯦꯝꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯥꯁꯦ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯁꯦꯝꯃꯨꯔꯁꯤ ꯁꯦꯝꯗꯧꯔꯤꯕ ꯉꯥꯗꯨ ꯁꯤꯗ ꯂꯩꯔꯦ ꯈꯣꯛꯄ ꯂꯣꯏꯕꯨ ꯂꯦꯡꯉꯤ ꯃꯁꯤ ꯌꯥꯝ ꯍꯤꯡꯅꯤꯡꯉꯤ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯈꯤ ꯐꯗꯧ ꯃꯥꯟꯁꯤꯜꯂꯦ ꯑꯣꯄꯔꯦꯁꯟ ꯑꯣꯄꯔꯦꯁꯟ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖꯊꯣꯛꯑꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯂꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯏꯅꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯈꯔ ꯂꯥꯡꯉꯦꯕ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯒ ꯅꯝꯃꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯤꯚꯤ ꯀꯟꯅ ꯌꯦꯡꯍꯧꯔꯤꯕꯀꯣ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯗꯨꯗꯣ ꯉꯁꯤꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯦꯇꯣꯟꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯍꯧꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯅꯨꯡꯗ ꯅꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯄꯥꯟ ꯊꯣꯛꯂꯒ ꯅꯝꯃꯛꯄꯅꯤ ꯍꯥꯏꯔꯣ ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯍꯥꯏꯗꯅ ꯀꯔꯤꯗꯩꯅꯣꯕ ꯅꯪꯅ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯅꯪ ꯄꯥꯏꯗ ꯅꯪꯅ ꯆꯤꯟ ꯊꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯀꯩꯕ ꯑꯝꯇ ꯍꯥꯏꯔꯣ ꯇꯞꯇ ꯍꯥꯏꯗꯣ ꯀꯩꯕ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯥꯛꯑꯦ ꯅꯦꯅꯦ ꯆꯧꯕꯤ ꯂꯥꯛꯑꯦ ꯇꯨ ꯄꯤꯔꯣ ꯑꯩ ꯍꯥꯎꯄꯤ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯑꯁ ꯇꯤꯚꯤꯁꯤꯗꯤ ꯌꯥ ꯌꯦꯡꯒꯦꯁꯦ ꯃꯤꯅꯨ ꯌꯥ ꯌꯦꯡꯒꯦꯁꯦ ꯃꯌꯥ ꯃꯥꯡ ꯑꯃ ꯌꯥꯎꯗꯕꯗꯣ ꯍꯥꯎꯅꯤ ꯆꯥꯛ ꯆꯥꯕꯤꯔꯅꯤ ꯐꯝꯃꯣ ꯕꯦꯕꯤ ꯐꯝꯃꯣ ꯀꯣꯟ ꯐꯦꯡꯉꯦ ꯀꯣꯟ ꯐꯦꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯀꯀꯥ ꯇꯤꯚꯤ ꯌꯦꯡꯅꯤꯡꯉꯦ ꯀꯀꯥ ꯇꯤꯚꯤ ꯌꯦꯡꯅꯤꯡꯉꯦ ꯇꯤꯚꯤ ꯑꯝꯇ ꯊꯥꯕꯤꯌꯣ ꯀꯩꯒꯤ ꯀꯩ ꯇꯧꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯜ ꯐꯨꯇꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯜ ꯐꯨꯇꯤ ꯍꯥꯏꯗꯤ ꯋꯥꯜꯗ ꯇꯩꯅꯕ ꯑꯁ ꯅꯪ ꯀꯥꯏ ꯎꯔꯤꯕ ꯌꯨꯝ ꯁꯥꯕꯗ ꯎꯔꯤꯅꯤ ꯑꯁ ꯇꯤꯚꯤ ꯊꯥꯕꯤꯒꯦ ꯑꯩꯈꯣꯏ ꯕꯦꯕꯦꯅ ꯇꯤꯚꯤ ꯊꯥꯕꯤꯗꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯊꯥꯎ ꯀꯗꯥꯏꯗ ꯃꯦꯠꯂꯒ ꯊꯥꯗꯣꯏꯅꯣ ꯑꯗꯨꯗ ꯃꯦꯠꯂꯣ ꯌꯦꯡꯒꯦ ꯀꯗꯥꯏꯗ ꯃꯦꯠꯇꯣꯏꯅꯣ ꯀꯀꯥ ꯃꯦꯠꯄ ꯍꯩꯇꯦꯁꯦ ꯅꯪ ꯍꯩꯗꯨꯗꯤ ꯌꯥ ꯊꯥꯔꯛꯏꯅꯦ ꯑꯩ ꯑꯃꯨꯛꯁꯨ ꯃꯨꯊꯠꯂꯦ ꯑꯁ ꯀꯔꯤꯕ ꯃꯣꯏꯖꯥꯎꯕꯤꯗꯤ ꯅꯪꯅꯦ ꯃꯣꯏꯖꯥꯎꯕꯤꯗꯤ ꯅꯪꯅꯦ ꯃꯣꯏꯖꯥꯎꯕꯤ ꯍꯥꯎꯕꯤꯅꯦ ꯀꯔꯤ ꯆꯥꯕꯤꯅꯦꯕ ꯎꯇꯤ ꯆꯥꯕꯤꯅꯦ ꯑꯁ ꯂꯥꯏꯕꯛ ꯀꯠꯂ ꯂꯧꯊꯣꯛ ꯂꯥꯏꯕꯛ ꯀꯠꯂꯒ ꯁꯦꯟꯗꯜ ꯂꯧꯊꯣꯛ ꯍꯥꯟꯅ ꯁꯦꯟꯗꯜ ꯂꯧꯊꯣꯛ ꯁꯦꯟꯗꯜ ꯑꯗꯨꯗ ꯅꯠꯇꯦ ꯃꯅꯤꯡꯗ ꯍꯟꯇꯣꯔꯛꯑꯣ ꯈꯤꯇꯪ ꯂꯥꯞꯊꯣꯔꯛꯑꯣ ꯁꯦꯟꯗꯜ ꯂꯧꯊꯣꯛ ꯑꯗꯨꯒ ꯂꯥꯏꯕꯛ ꯀꯠꯂꯣ ꯂꯥꯏꯕꯛ ꯀꯠꯂ ꯂꯧꯊꯣꯛ ꯖꯣꯏ ꯇꯧꯔꯒ ꯖꯣꯏ ꯁꯥꯎꯅꯨꯀꯣ ꯁꯨꯁꯨꯒꯤ ꯕꯥꯔꯗꯦ ꯆꯠꯄ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯁꯨꯁꯨꯗ ꯁꯤꯕꯤ ꯑꯃ ꯇꯧꯁꯜꯂꯛꯑꯣꯁꯦ ꯁꯤꯗ ꯁꯨꯁꯨꯗ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯇꯧꯔꯣ ꯇꯧꯁꯜꯂꯣ ꯂꯚ ꯌꯨ ꯍꯥꯏꯖꯜꯂꯨ subscribe like and subscribe ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ